ngasi phong ki ba tuan tuan ma si phong sing ama sum thok ki ba thak do wa thok sing digi maru oi be I pauk sing khonga charaga manipur top channel gi mai ke digi myam da tham jigi an bada ngasi gi lebak si gi oi ba covid-19 update myam da share taw jaram ge hau ki ba pung kun ga mari is da leba as da miyoi dising kun tra ga mari ga satret ke sup gi ahum nau na covid-19 positive oi ba thengnare aduga hairi ba pung pham as da miyoi chawnga ga yankhai ga humdoi covid-19 na laikidre haina su report tawri atopa pau khara har lau nabigi se sang kauri thawal amasung kaksing district ki manung sana laiba laumi singna urea har mathau tarabadi district agriculture officer thawal gi office ta mari lainaba se sang sing thajilakwa yagani haina district agriculture officer thawal and joy kumar press ta thadorakpa serol amada khangalakli serol asigi matung ina laumi singna laigak na piriba urea har asi lau nabigi damak masa masa gi laugi pata Aadhaar card amasung mobile number sing office matamda Thawal district ki agriculture office ta laktuna thajinba yagani haidi karigumba laumi sing na masa masa gi pata da lamgi pak chawba hena panchilamba yaurabadi mari leinaba SDO amasung SDC sing thaduna verification tawgani hainasu palli laumi sing gi mathau taba sesang sing Lakshindanaba district agriculture officer na mari lainabi staff sing da order thok tuna thamle aduga lami sing se sang sing thajinba lakma matamda covid-19 gi lenga na thamliba SOP sing nga kadabani haina serol asida makhatana palle atopa pawamana nongmay amadi maru fare tha sigi mari da sa 7 battalion Assam Rifles ki kangbuna headquarter IGAR South ki miyeng makhar operation sathabada lan gi masak sing nongmay amasum maru sing fogale Assam Rifles ki kangbuna tuan tuan mafam sing da operation sathabada yamlaba kusu khulai sing fagat pangam kibani Assam Rifles na satakiba operation aduda weapon ani magazine mari AK47 rifle ama magazine ani maru saniga tara magazine yawba M16 rifle ama grenade ani 9mm pistol ama maru tara detonator amadi atai masak sing fare phagalaba sing adu kamjong police ta sinakhre sohairi atopa pawama namu jail da thajin khre Larholup amaga mari lainabani haibigi marala police na fakiba tuan civil society organization ahumgi lusingba ahumna tharakpa bail application sing ngasi chief judicial magistrate Imphal West na kakhibaga loinana makhoi ahuma jail da thajin khraba mi ahum adudi singjamai okram laikai digi sansam ibo hanbi allies ibo sei nifugani pan apokpa irabanta khurai singangbam laikai digi Nongthongbam Bimol sahi yankhai go humdoi apokpa lekhidraba Gokul Chandra amasum Moirang Kampu maning lekai digi yengkhom diren sahi nifugatru apokpa Maniharni makhoi ahum numit tarani gi police custody gi matam loiraduna court puthoklaga jail da thajin khipani sohaidi atopa pawamana mi ama yamlabadra ka kona na fare Bisnupur district police commando kangbuna ngarang kwakta digi miyo ama lupa lakh kunlom gi draka kona na fare Police na hai miyo amana kwakta area dagi yamlaba drug pukre haibigi chapsaba pau phangmadagi Bisnupur gi DSP commando S Gaurasana lusingba police kangbu amang ngarang ayuk pung nipalum tabra kwakta area da sangsinki matamadura kwakta area gi tidim lambi da dayo scooter thauba miyo ama lakpadagi khamlaga sek tawki tharok liba miyo edugi maming MD Fakiruddin Khulakpam say kuntraga mga apokpa MD Siras Ali Kawi Kwakta Ward number 8 tagini Makhatana gari adu sek tawbada sapon cap kun hapa heroin powder yoromki heroin powder adu malem gi kaithel lupa lakh kun lom gi organize sohari maangna haidorakpugi matung ina heroin adu mori dagi David Kawami amana Guwahati da pukhinaba mangonda sinnarakpani haiba khangmangamle pharaba Fakiruddin draka konana Moirang police station sinakhre sohari atopa pawamana covid vaccine kapthokta singbu athingba thamba haibasi constitution gi mayoktani high court covid-19 laisat ngak thokna bani haiduna vaccine kapthok liba asida ngasi phawa vaccine dose suna kaptaba miyoising sathok chasin tawbada Mizoram government athingba kaya thamjin libadu kai henjinba amasung constitution na miyam da piriba khonggauna bani ain gi mayoktani haina Guwahati high court na phungdokhiba loinana Mizoram government gi thawongbu yaningdaba phungdokre High Court asigi Aizon Bench ki Justice Michael Zauthang Khum amasum Justice Nelson Sairo anigi Division Bench na hokibi irai numita hearing ama satakibida wafam asi phongdokhibani
Sahi asigi June kunga mapanda Mizoram government COVID-19 laisatagi ngakthonaba miyamna section ngakadaba standard operating procedure ama issue tawkiba adugi mayokta High Court ki bench asida thangalakiba petition amagi hearing sathaba division bench asina Mizoram lenga ki thawong adu constitution gi ona tainaba khongthang amani haiba observation pikhi Loisilakpoina state sigi wangra thopa thodo wathok tentak na miyamna thamjaramge Mizoram police na Assam gi ngamkhai lanchilaktuna saba kem ama Assam police na thugai rubadagi nakal ani unkhatnare Assam Mizoram border gi manungsan ba Assam gi sidai oina lairiba Hailakandida Mizoram police na ngamkhai lanchilaktuna nauna saba kem ama Assam police na thugai rubadagi nakal ani maki police marakta nauna amuk unkhatnare haina agency gi pauna phongdorakli mamang thada Assam gi Hailakandi district ki manungsan Mizoram ga tainana leiba Dolaikhal forest area da Assam Mizoram border ni haina khangnaba Assam na saba khangpokpi ama Mizoram gi praja kharana laktuna mai tharambadigi nakal ani gi praja sing sauna unkhatnaramlaba matung Mizoram police na makhoi gi camp tu thugai hibani hari Mizoram police na saba makhoi gi camp ama Assam police ki team ama sangsilaga thugai khiba mafam asisu Dolaikhal gi forest area manungsali haina Assam gi principal secretary home Neeraj Barmana media da phungdokre Assam gi forest department gi makharan ningsing bathok tringai gi matamdagi hauna laireklaba Dolaikhal asi Mizoram gi lamni haiduna Mizoram police haijilaklaga police ki kem ama hanglambadagi tangai fadana Assam police na kem adu thugai khibani kem thugai ribasi gi wahau oina state ani gi police ki marakta unkhatna ribasi Santai taunanaba Ministry of Home Affairs da state na city iduna haijakhibaga loinana center na akan mamiyeng sanglagani haina principal secretary na thajaba pirakli haina supali atopa paw amana Afghanistan gi lanmi lising ama hena Tajikistan sanction khre Afghanistan da US ki lanmi singna handopa horakhiba saira sida Taliban ga akan mamong na khut thoknabadagi Afghan lanmi lising ama rom hena Tajikistan sanction khre hain official report amagi matung ina phongdorakli Central Asian Loiba sigi National Security Committee na haikibada Taliban gi militant sing aduna Afghanistan gi awang thangma sarukta paksana offensive sathaba hokre US amadi NATO gi lanmi singna Afghanistan thadok tuna satpa horakhiba serakta Taliban handaki sayolasida offensive sathaba horakhibani hairi haukiba thada Taliban na Tajikistan sanction khiba yaba Afghanistan ki border crossing adu khudum chanchin khrabani hairi haina su pausna phongdorakli atopa pawamana Nigeria da gunmen singna angang chamaga nifu kidnap tawkhre Nigeria da gunmen sing school gi mahairoi angang chamaga nifu kidnap tawkhre haina official report amagi matung ina phongdorakli nomaijing numit ki angan ayukta Zaria da leiba National Tuberculosis amadi Leprosy Center di angang nipan phaduna pukre hari gunmen singadu phaduna pukhiba singadu gi manungda nurse ani amadi tha taragani thoida ngairiba angang amasu yawkhre haina hospital gi workers sing phongdorakli handaki matam khra sida Nigeria da school amadi university gi mahiroi kayama pharaga ransom tanbugi thawong sing sathaduna laklibani Kadona City gi manak naknabada leiba school amadagi ngasi masing yamlaba school tamliba angang sing kayama phaduna pukre haina spaw sina phongdorakli Shilakpoina topa pawng tanga mayamda hapsaramge CBSE na class 10 amasum 12 tam ani Khaidoklaga tam Loiba Khudingi board exam Pangthok Lagani CBSE na haidi board asina academic section 2021-2022 tam ani thokna Khaidoknaba warep lawre board na hai tam ani makta sada yankhai lomgi sangda syllabus ani thokna Khaidoklaga tam Loiba Khudingi parikha Pangthok Lagani Masi academic section loiba matamda class 10 amasum 12 ki exam sing board na pangthok pa hengat han ba yana bani ahan batam loiba da board na 2021 gi November December da tam 1 examination pangthokani ani suba tam loiba da board na tam 2 natragana years end examination pangthokani masi syllabus ki sada tangkhailom tamak oigani ani suba tam gi parikha asi board na lepa exam center singna 2022 March April da pangthokani hainsu source asina makhata na phungdorakli aduga me hujikoina di matang asai da lusinjarage aduga pathok sa gi bi so gi bulan ki bi yor su myam ngak pi